mayambu ahan maktada warina chunggi maikadiki ikok nuna taram na ukjari hojik tabi dasi ekhona pujarak puwarida sosobi warigi ani suba tangka ngasi ka tangkak sidana warisane kari kamdori ba habado mayam punna manu warisi amuk punna taminarsi tabi dasi sosobi gi ani suba tangka thenglaba hingi matamni kaludi isi sina tumthari adubu sosobi di tumthaba yade nakan namad muksiapkani nakan namad muksiapkani aduga amukshu kaluna tumliba magi maithong sida sosobina kiru lona yengi amukshu phamung asida tumthaba ngamdabtagi wakhal asina masa pum sarang nabana aibu mapalom nang haktang thoksira hajuna sosobina wakhal ase tatana khallari kalugi mayum asida saidang mamagi saktamda man lawraga laklari adubu kalu kanano haiba sosobina khangmanate mahaka mamangda punkipsu leite aduga ngasi sosobina laklibase asukmatik yama lapkhraba khul kayama lalaga lakliba lamdamni mahak tasenamak ningba kaiba nungaitaba kharana maram oraga khul kayama thadoklamnaga mana lakhibani hojikti phamung asida ngakta tumina leitana leiba ngamdabadagi sosobi phamungdagi tapna kumtharai mana kumtharakibase kaluna udanaba kaluna khangdanaba haduna man ingna tamna kumtharai tamna lalaga yumjai paliba thongdu hangdoknaba man honadai laibakna thiribisu yamna pikpa amakak oibanina thongodugi mathak waida loliba pona adu mana lamba phangdre chongkhalaga pona adu lamnaba hangdoknaba mana yamna kana honai adu ngaktang dingamde manaksida koile leduna mana kuying yengi asomdana kalug mama adu tumlibani mamana su khangini haduna mana wajari sosobi mahai hai adu imungda magi mahai amata pangthok ngamde aduga imungda ma mahai son ngamde masimangna mana mahai phana hairabasu thongodu mana hangdok ngamdabani imungda leiba oibage ngaktang matungdadi koile leduna thibada laibak phabana mora amani thingne masitagi mora sing mathang lokhanaraga yamna wana hunaduna thongi pona ase man hangdoi aduga sosobi mapalomda tamna thori mangolda ngaktang phamthai tholiba thaja atiyasida mani yenkhalli aduga wakhan kaya am khallari wakhan kaya am da man manglari matam mama magluke ga punkhiba loina khiba thodok sing matek mana mikubasida mangol mataya mata phamlaga nikhilakli loke haribse sosobi pu matam pun makloina rakhiba mabu sana rakhiba jahi miyai challaba nupa amakhangni thodok sing ase matek mana ni singjaraga matom to monoknari nomagi kawbangam daba thodo amakhak mikup asida mana ni singli sosobi loke ga makhoini loinaba punna matamda masagi sulam yamni hanjaba kharasu karan tajaba miyoi mito chadaba apik pachaktam amakhakni loke ga makhoi ani makhoi khuludugi lampak lomda sum lakka matamda lampak matai da angang sina sanabase sosobi di yamna pamjai masu yawningi khara pik angang singdi sosobi bu uba matamda makhoina miri haduna adum laknai sosobi su angang marakta yawrabasu angang sing saklonda yamna nungana sanai aduga lampak tuki asom matai amada sahi taraga mari mangarom changlaba nupa masa khara ama sanari masigi marak asidani mana yawningliba makhoi sing sina paktha duna nongmai bu kapa sabane mong mato yama tawrari masigi matau si ubdadi sosobi makhoi manak tamna changi aduga masu yawrage haduna hairui matam sida sanari basing aduna makhoi training tawribani training tamlibani haduna pangai da hainai sei macha yengdo macha da nongmai bu saduna makhoi ni semduna sanari matau du ubda ma yamni yawninki masidagi makhoi sanari basing adik marakta mari yenaba amana amabu achauba tanabagi matau gumada mari yenabase adum yawri tanja sida luke makhoi gi manaktam changsilai aduga karigi mari yenaribano haduna hanga matamda makhoi gi pamliba singado amana yai amana yade haduna pakhumase hek pirakpani luke na fare nakoina pambado aina haige nakoina pan wari du karino aina mateng pangi haduna hek hairakpani matam sida nupa macha man hai akoi mi manga turuk sida gari tonglaga lakpa saduna tu asida yeliba bokse akoi gari ni aduga makhoi khara amana nakan dagi makhoi na akoi da attack tawba sadoini adu tawsi haraga makhoi amatti yade
ꯑꯁꯨꯝꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯀꯦꯅ ꯐꯔꯦ ꯐꯔꯦ ꯃꯥꯒꯤꯁꯦ ꯍꯥꯟꯅ ꯇꯧꯁꯤ ꯑꯗꯨꯒ ꯃꯊꯪ ꯅꯪꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯇꯧꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯀꯥꯔꯟ ꯏꯇꯥ ꯇꯥꯡꯈꯩ ꯁꯣꯁꯣꯕꯤꯁꯨ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯨꯀꯦꯅ ꯌꯥꯎꯔꯨꯅꯨ ꯑꯉꯥꯡ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯁꯣꯁꯣꯕꯤꯅ ꯑꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯉꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯐꯔꯦ ꯌꯥꯎ ꯃꯈꯣꯏꯅ ꯄꯥꯟꯕ ꯃꯑꯣꯡꯗꯣ ꯅꯪꯁꯨ ꯇꯨꯡ ꯏꯜꯂꯒ ꯇꯧ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯛꯁ ꯑꯃ ꯌꯦꯛꯂꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 5 ꯂꯩꯒꯗꯕꯅꯤ꯫ ꯃꯈꯣꯏꯁꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯁꯥꯔꯤꯕꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯨ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯥꯀꯟꯗꯅ ꯃꯈꯣꯏ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯆꯩ ꯃꯆꯥ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯨꯝꯕ ꯁꯥꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯣꯛꯁꯁꯤꯅ ꯃꯈꯣꯏ ꯒꯥꯔꯤꯁꯦ ꯊꯧꯔꯛꯄ ꯁꯥꯔꯔꯤ꯫ ꯕꯣꯛꯁ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯤ 5 ꯇꯣꯡꯂꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯀꯦꯅ ꯍꯥꯏꯔꯛꯏ ꯑꯩꯅ 1 2 3 ꯃꯁꯤꯡ ꯊꯤꯒꯅꯤ 3 ꯍꯦꯛ ꯁꯨꯕꯒ ꯃꯇꯥꯏꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯁꯥꯎ꯫ ꯑꯗꯨꯒ ꯕꯣꯛꯁꯀꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯇꯣꯡꯕ ꯁꯥꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯅ ꯕꯣꯛꯁꯀꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯣꯡꯊꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗ ꯄꯥꯛꯊꯅꯒ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤ ꯌꯥꯔꯦꯀꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯀꯦꯅ 1 2 3 ꯑꯗꯨꯅ 3 ꯍꯦꯛ ꯁꯨꯕꯒ ꯃꯇꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯆꯩ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯁꯥꯔꯝꯃꯤ꯫ ꯌꯦꯛꯂꯤꯕ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯈꯣꯏ 5 ꯑꯁꯦ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯍꯦꯛ ꯁꯥꯕꯗꯒꯤ ꯆꯣꯡꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯗ ꯄꯥꯛꯊꯅꯔꯒ ꯎꯞꯂꯒ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯁꯣꯁꯣꯕꯤꯗꯤ ꯆꯣꯡꯊꯣꯛꯄꯁꯨ ꯅꯪꯍꯧꯗ ꯃꯌꯥꯏꯗ ꯂꯩꯍꯧꯕꯒ ꯄꯤꯛꯄ ꯒꯥꯔꯤꯒ ꯆꯣꯡꯕꯁꯨ ꯅꯪꯍꯧꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯀꯦꯅ ꯁꯣꯁꯣꯕꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯣꯡꯊꯅꯔꯒ ꯄꯥꯛꯊꯅꯈ꯭ꯔꯦ ꯅꯣꯡꯃꯩ ꯃꯔꯛ ꯑꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯁꯣꯁꯣꯕꯤꯁꯨ ꯄꯟꯊꯗꯦ ꯌꯥꯝ ꯊꯨꯅ ꯈꯨꯝꯃꯤ ꯑꯣꯖꯥ ꯑꯩꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯕ ꯁꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯤ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯉꯤ ꯅꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯀꯦꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯂꯨꯀꯦꯅ ꯅꯪ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯤꯕ ꯁꯥꯔꯤꯕꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯂꯒꯅꯨ ꯁꯤꯕ ꯁꯥꯔꯕꯅꯤꯅ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯂꯔꯣꯏꯅꯦ꯫ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯃꯤ ꯑꯣꯖꯥ ꯑꯩ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯤꯔꯦ꯫ ꯂꯨꯀꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤꯕ ꯌꯥꯎꯔꯕꯅꯤꯅ ꯑꯁꯤꯕ ꯊꯥꯡꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯤꯕ ꯊꯥꯡꯗꯣꯛꯄꯗꯨꯗꯤ ꯑꯉꯥꯡꯁꯥ ꯑꯩꯅ ꯁꯥꯒꯦ ꯌꯥꯕ꯭ꯔꯣ? ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯟꯊꯗꯦ ꯂꯨꯀꯦ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯁꯥꯗꯨꯅ ꯇꯥꯔꯤꯕ ꯁꯣꯁꯣꯕꯤꯕꯨ ꯃꯀꯣꯛꯀ ꯃꯈꯣꯡꯒ ꯑꯣꯟꯅ ꯇꯩꯅꯅ ꯃꯈꯣꯡꯗꯨꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯥꯡꯒꯜꯂꯣꯝꯗ ꯂꯨꯀꯦꯅ ꯍꯥꯞꯀꯠꯂꯒ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯥꯔꯣꯝꯗ ꯌꯨꯡꯊꯍꯜꯂꯒ ꯊꯥꯡꯂꯒ ꯍꯦꯛ ꯄꯨꯏ꯫ ꯑꯁꯤꯕ ꯊꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯥꯡꯂꯒ ꯄꯨꯏ꯫ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯃꯀꯣꯛꯇꯨꯅ ꯃꯈꯥꯔꯣꯝꯗ ꯌꯨꯡꯊꯔꯒ ꯑꯗꯨꯝ ꯂꯩꯕꯗꯗꯤ ꯃꯥꯁꯤ ꯃꯀꯣꯛ ꯉꯥꯎꯔꯛꯏ ꯁꯣꯁꯣꯕꯤꯁꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯤꯅ ꯂꯨꯀꯦꯒꯤ ꯅꯥꯡꯒꯜꯂꯣꯝꯗ ꯈꯔ ꯇꯛꯄ ꯀꯔꯤꯒ ꯃꯁꯥꯁꯦ ꯒꯗꯛ ꯇꯛꯄꯗꯗꯤ ꯅꯥꯕ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯌꯨꯡꯊꯔꯝꯕ ꯁꯣꯁꯣꯕꯤꯅ ꯑꯣꯖꯥ ꯅꯥꯏꯌꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯨꯀꯦꯁꯨ ꯄꯟꯊꯗꯦ ꯑꯁꯤꯕꯅꯕꯨ ꯂꯣꯟ ꯊꯣꯛꯄ꯭ꯔꯥꯅꯦ? ꯑꯁꯤꯕꯅꯕꯨ ꯉꯥꯡꯕ ꯉꯝꯕ꯭ꯔꯥꯅꯦ? ꯈꯥꯡꯉꯣ ꯅꯪ ꯁꯤꯔꯤꯕꯅꯤ ꯑꯁꯤꯕ ꯊꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯪꯒꯣꯜ ꯃꯇꯥꯏꯁꯤꯗ ꯐꯝꯂꯒ ꯁꯣꯁꯣꯕꯤ ꯑꯃꯨꯛꯁꯨ ꯃꯣꯃꯟ ꯇꯧꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯇꯥꯡꯀꯛ ꯑꯃꯈꯛ ꯃꯥꯅ ꯅꯤꯡꯁꯤꯡꯂꯔꯤ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯆꯍꯤ 15 ꯁꯨꯔꯕ 16 ꯁꯨꯔꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯌꯥꯝꯕ ꯌꯥꯎꯁꯪ ꯁꯥꯟꯅꯩ꯫ ꯌꯥꯎꯁꯪ ꯃꯇꯝꯅꯤ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯥꯁꯨ ꯌꯥꯎꯁꯪ ꯁꯥꯟꯅꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯁꯪ ꯁꯥꯟꯅꯕ ꯌꯥꯎꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯑꯃꯨꯛꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯅ ꯅꯤꯡꯁꯤꯡꯂꯔꯤ꯫ ꯁꯥꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯎꯁꯪ ꯑꯗꯨꯁꯨ ꯈꯔ ꯍꯦꯟꯅ ꯆꯥꯎꯅ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏꯅ ꯄꯨꯟꯈꯤꯕ ꯅꯨꯡꯉꯥꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯣꯝꯅ ꯁꯣꯁꯣꯕꯤꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯁꯤꯗꯤ ꯂꯨꯀꯦ ꯃꯈꯣꯏꯅ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕꯒꯤ ꯇꯨꯝꯅꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯔꯤꯉꯩ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯋꯥꯔꯤ ꯂꯤꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯨꯀꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯨꯀꯦꯅ ꯅꯈꯣꯏꯕꯨ ꯇꯨꯝꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤꯗ ꯀꯧꯔꯛꯏ꯫ ꯃꯥꯒꯤ ꯇꯨꯝꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥꯍꯥꯏꯅꯔꯛꯏ꯫ ꯂꯨꯀꯦꯁꯨ ꯑꯉꯥꯡꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃꯗꯤ ꯑꯣꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯀꯦꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯂꯨꯀꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯦ ꯌꯥꯎꯁꯪꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯁꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕ 15 ꯑꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯇꯨꯇꯥ ꯇꯧꯅꯕ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗꯒꯤ ꯃꯤꯁꯤꯡꯅ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯛ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯣꯠꯆꯩ ꯍꯨꯒꯗꯕꯅꯤꯅ
ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯨꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯅꯈꯣꯏ 15ꯁꯦ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯞꯂꯁꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯃꯅꯥꯀꯣꯡꯗ ꯋꯥꯁꯦ ꯂꯣꯟꯅ ꯍꯥꯏꯔꯒꯦ ꯄꯥꯎ ꯑꯁꯦ ꯅꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯃꯊꯪ ꯑꯥꯌꯧꯅ ꯄꯥꯎ ꯄꯤꯒꯗꯕꯅꯤ ꯇꯝꯅꯒꯗꯕꯅꯤ ꯋꯥꯔꯤꯁꯦ ꯑꯇꯣꯞꯄꯗ ꯇꯥꯍꯟꯕ ꯌꯥꯗꯦ ꯂꯣꯟꯅ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯃꯇꯪ ꯇꯧꯔꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇꯅ ꯄꯨꯟꯅ ꯌꯥꯅꯈ꯭ꯔꯦ ꯃꯈꯣꯏ 15ꯁꯦ ꯄꯔꯦꯡ ꯄꯨꯟꯅ ꯂꯦꯞꯍꯜꯂꯔꯦ ꯑꯗꯨꯒ ꯂꯨꯀꯦꯅ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯃꯥꯅ ꯂꯣꯟꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯂꯨꯀꯦꯅ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯑꯊꯦꯡꯕꯗ ꯑꯩꯈꯣꯏ ꯍꯧꯒꯠꯁꯦ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯕꯤ ꯍꯨꯔꯥꯟꯕ ꯆꯠꯁꯦ ꯃꯁꯤꯒꯤ ꯋꯥꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯊꯪ ꯑꯇꯣꯞꯄꯅ ꯇꯥꯍꯟꯗꯕꯤꯗ ꯃꯥꯒꯤ ꯃꯅꯥꯀꯣꯡꯅ ꯄꯥꯎ ꯑꯁꯦ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯃꯊꯪ ꯊꯪꯅꯕꯁꯤꯡ ꯄꯥꯎ ꯇꯝꯅꯈ꯭ꯔꯦ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯌꯥꯏ ꯊꯪꯕꯗ ꯂꯩꯕꯅꯤ ꯄꯥꯎ ꯑꯁꯦ ꯃꯊꯪ ꯑꯁꯨꯝ ꯍꯥꯏꯅꯈꯤꯕꯁꯤꯅ ꯑꯁꯣꯝꯒꯤ ꯃꯇꯥꯏ ꯊꯪꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯦꯛ ꯌꯧꯔꯨꯔꯦ ꯃꯇꯥꯏ ꯊꯪꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯧꯕꯗꯒꯤ ꯂꯨꯀꯦꯅ ꯅꯪꯒꯤ ꯊꯪꯅꯕꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯏ ꯌꯦꯡꯒꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯇꯝꯕ ꯌꯦꯡꯒꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯨꯀꯦꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯑꯊꯦꯡꯕꯗ ꯔꯦꯗꯤꯑꯣꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯑꯃ ꯂꯥꯛꯀꯅꯤ ꯏꯁꯩ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯒꯠꯂꯒ ꯖꯒꯣꯏ ꯁꯥꯁꯤ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯅꯣꯛꯏ ꯂꯨꯀꯦꯁꯨ ꯌꯥꯝꯅ ꯉꯟꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ꯭ꯔꯥꯅꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯨꯀꯦꯅ ꯍꯦꯁ ꯀꯅꯥꯅꯣꯝꯃ ꯌꯥꯎꯔꯦ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯣꯏꯗꯕ ꯉꯥꯡꯕ ꯀꯅꯥꯅꯣꯝꯃ ꯌꯥꯎꯔꯦ ꯀꯅꯥꯅ ꯍꯥꯏ ꯋꯥꯁꯤ ꯀꯅꯥꯅ ꯁꯣꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯅꯗꯦ ꯇꯨꯃꯤꯟ ꯂꯩ ꯂꯨꯀꯦꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯁꯣꯁꯣꯕꯤꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯈꯪꯂꯛꯏ ꯈꯪꯉꯤ ꯃꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯨꯠ ꯊꯤꯜꯂꯛꯄꯗ ꯁꯣꯁꯣꯕꯤꯁꯦ ꯃꯥꯒꯤ ꯏꯔꯤ ꯂꯤꯀꯠꯄ ꯁꯛꯇꯝ ꯑꯊꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯣꯛꯐꯤ ꯇꯧꯔꯛꯏ ꯂꯨꯀꯦꯅ ꯌꯥꯔꯦ ꯅꯣꯛꯂꯛꯀꯅꯣ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯏꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯑꯝꯇꯪ ꯇꯧꯕꯗ ꯑꯣꯏꯗ ꯄꯥꯗ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯛꯄꯗ ꯐꯖꯕ ꯅꯨꯡꯁꯤꯕ ꯁꯛ ꯑꯣꯏꯔꯗꯤ ꯐꯕ ꯅꯣꯛꯂꯛꯀꯅꯨ ꯌꯥꯔꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤꯅ ꯄꯩꯔꯞ ꯇꯧꯅ ꯂꯨꯀꯦꯗ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯁꯨ ꯁꯣꯁꯣꯕꯤꯅ ꯃꯥꯡꯒꯣꯟ ꯃꯇꯥꯏ ꯑꯁꯤꯗ ꯐꯝꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯔꯤ ꯅꯤꯡꯁꯤꯡ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯆꯔꯤ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯆꯤꯟꯊꯔꯛꯄꯁꯨ ꯌꯥꯎꯏ ꯊꯧꯗꯣꯛꯁꯦ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯣꯕꯤ ꯀꯥꯡꯍꯧ ꯆꯥꯅꯁꯤ ꯍꯥꯏꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯥꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯣꯁꯣꯕꯤꯅ ꯍꯥꯟꯅ ꯀꯣꯕꯤꯗꯨ ꯑꯩ ꯄꯨꯊꯣꯛꯀꯦ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯗꯤ ꯑꯩꯅ ꯈꯥꯡꯁꯨ ꯊꯥꯎꯁꯨ ꯁꯤꯡꯁꯨ ꯄꯨꯟꯅ ꯄꯨꯊꯣꯛꯑꯒꯦ ꯉꯧꯕꯗꯤ ꯌꯨꯝꯗ ꯉꯧꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯂꯧꯕꯨꯛ ꯃꯇꯥꯏꯗ ꯌꯥꯎꯁꯪ ꯃꯅꯥꯛꯇ ꯉꯧꯔꯨꯔꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯀꯥꯡꯍꯧ ꯆꯥꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯦꯅꯈꯤ ꯅꯨꯃꯤꯗꯥꯡꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯗ ꯃꯃꯥꯗꯨꯅ ꯁꯤꯔꯥꯞ ꯊꯥꯗꯨꯅ ꯏꯪꯈꯣꯜꯗ ꯂꯦꯞꯇꯨꯅ ꯀꯅꯥ ꯑꯉꯥꯡꯃꯛꯇꯗꯤ ꯑꯣꯏꯔꯒꯕ ꯀꯣꯕꯤ 5ꯅꯤꯅꯦ ꯍꯨꯈ꯭ꯔꯤꯁꯦ ꯍꯥꯏꯗꯨꯅ ꯁꯩꯊꯥꯔꯝꯕ ꯀꯌꯥ ꯑꯗꯣ ꯁꯣꯁꯣꯕꯤ ꯅꯤꯡꯁꯤꯡꯂꯔꯤ ꯁꯣꯁꯣꯕꯤꯅ ꯄꯨꯊꯣꯛꯂꯤꯕ ꯀꯣꯕꯤꯗꯨꯁꯨ ꯇꯣꯝ ꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯅꯤ ꯁꯣꯁꯣꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯕ ꯃꯇꯧ ꯀꯌꯥꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯕ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯁꯤꯡꯂꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯔꯣꯏ ꯍꯨꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯃꯈꯣꯏ ꯃꯤꯔꯦꯡ ꯃꯤ 10ꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯃꯗ ꯃꯈꯣꯏꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯃꯔꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯃꯊꯪ ꯐꯣꯏꯔꯔꯤ ꯐꯣꯏꯕ ꯃꯇꯝꯗ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗ ꯁꯪ ꯃꯆꯥ ꯑꯃ ꯂꯩ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯌꯥꯅꯤ ꯈꯔ ꯆꯍꯤ ꯃꯌꯥꯏ ꯍꯦꯜꯂꯕ ꯑꯍꯜ ꯑꯃꯈꯛꯅ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅꯤ ꯃꯥꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯀꯣꯕꯤꯁꯤꯡ ꯍꯋꯥꯏꯁꯤꯡ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡꯕꯨ ꯃꯥꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯁꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯍꯨꯔꯒ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯪ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯎꯔꯨꯕꯅꯤ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯕ ꯌꯥꯔꯤꯕꯁꯦ ꯃꯥꯅ ꯆꯦꯟꯗꯦ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯠꯂꯛꯏ ꯁꯪ ꯑꯗꯨꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯂꯣꯝꯗ ꯂꯣꯟꯁꯤꯜꯂꯝꯗꯦ ꯈꯖꯤꯛꯇꯪ ꯉꯥꯁꯤꯜꯂꯒ ꯊꯝꯕ ꯑꯣꯏꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯇꯞꯅ ꯉꯥꯁꯤꯜꯂꯕ ꯊꯣꯡ ꯑꯗꯨ ꯍꯥꯏꯔꯞꯇꯪ ꯏꯜꯂꯒ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯣ ꯏꯁꯤꯅ ꯃꯈꯨꯠ ꯊꯕꯥꯛꯇ ꯊꯝꯗꯨꯅ ꯐꯤ ꯈꯔ ꯆꯤꯡꯈꯠꯂꯒ ꯇꯨꯝꯂꯤꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯇ ꯅꯠꯇꯅ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯂꯩꯔꯝꯕ ꯑꯃꯅꯤꯁꯨ ꯃꯥꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯨꯔꯒ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ
ꯀꯌꯥꯗ ꯅꯣꯛꯅꯤꯡꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯇꯨꯝꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯃꯥꯅ ꯍꯨꯕꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯁꯣꯁꯣꯕꯤꯁꯦ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯇꯨꯝꯂꯝꯕ ꯑꯍꯜ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯁꯣꯁꯣꯕꯤꯅ ꯃꯄꯨ ꯊꯣꯔꯛꯂꯦ ꯃꯌꯥꯝ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯍꯧꯅꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯃꯔꯣꯏ ꯍꯨꯞꯄ ꯃꯇꯝꯗ ꯃꯔꯣꯏꯁꯤꯡ ꯑꯗꯨ ꯃꯔꯤ ꯇꯥꯍꯧꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯒ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯗꯤ ꯃꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯇꯥꯍꯧꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯔꯛꯏ ꯑꯗꯨꯒ ꯑꯍꯜ ꯑꯗꯣ ꯌꯥꯎꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯑꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯔꯤ ꯑꯗꯨꯕꯨ ꯃꯥ ꯂꯥꯛꯄꯒꯤ ꯁꯧꯝ ꯑꯗꯨꯗꯤ ꯁꯣꯁꯣꯕꯤꯅ ꯍꯥꯟꯅꯅ ꯐꯪꯂꯔꯦ ꯁꯧꯝꯗꯨ ꯐꯪꯕꯗꯒꯤ ꯌꯥꯎꯁꯪ ꯑꯗꯨꯒꯤ ꯈꯥꯔꯤꯕ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯗ ꯃꯥꯁꯦ ꯂꯣꯟꯅ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯄꯨ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯈꯨꯠꯇꯨ ꯃꯅꯝ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯔꯣꯏ ꯃꯅꯝ ꯅꯝꯕꯗꯒꯤ ꯑꯗꯨꯝꯅ ꯐꯥꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯁꯣꯁꯣꯕꯤꯅ ꯀꯥꯔꯟ ꯇꯥꯗꯨꯅ ꯃꯊꯣꯡ ꯆꯥꯈꯤꯗꯕꯗ ꯅꯨꯃꯤꯠꯁꯨ ꯊꯣꯛꯈꯤꯕꯅꯤ ꯑꯃꯨꯛꯁꯨ ꯌꯥꯎꯁꯪ ꯑꯗꯨ ꯃꯥꯌꯦꯛ ꯄꯥꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯒꯤ ꯃꯥꯌꯦꯛ ꯈꯣꯡꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯌꯦꯛ ꯂꯧꯕ ꯆꯠꯂꯝꯃꯤ ꯃꯥꯌꯦꯛ ꯍꯥꯏꯅꯕ ꯆꯠꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯍꯪꯆꯤꯠꯇꯤ ꯆꯥꯛ ꯆꯥꯅꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯥꯌꯦꯛ ꯄꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯧꯕ ꯆꯠꯄꯅꯤ ꯃꯥꯌꯦꯛ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯥꯌꯦꯛ ꯉꯥꯡꯅꯔꯤ ꯑꯗꯨꯒ ꯁꯣꯁꯣꯕꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯟꯂꯣꯝꯗ ꯂꯩꯍꯧꯔꯤ ꯃꯈꯣꯏꯒꯤꯁꯨ ꯃꯃꯥꯡꯂꯣꯝꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯤ ꯑꯁꯨꯝꯅ ꯃꯥꯌꯦꯛꯇꯨ ꯉꯥꯡꯅꯗꯨꯅ ꯃꯥꯌꯦꯛꯇꯨ ꯃꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯂꯦ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10-11 ꯇꯥꯕꯁꯤꯗꯒꯤ ꯈꯣꯡꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯃꯛ ꯈꯣꯡꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯌꯦꯛ ꯈꯣꯡꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯥꯁꯦ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯁꯥꯗꯨ ꯊꯦꯛꯇꯨꯅ ꯑꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯌꯥꯎꯁꯪ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯝꯃ ꯐꯛꯂꯥꯡ ꯅꯥꯀꯟ ꯅꯥꯝꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯈꯥꯔꯤꯕꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗ ꯀꯕꯨꯛꯅ ꯈꯥꯔꯝꯕ ꯁꯝꯕꯜ ꯈꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯃꯥꯅ ꯌꯦꯡꯂꯒ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯏꯪꯈꯣꯜꯗ ꯈꯥꯔꯝꯕ ꯁꯝꯕꯜꯗꯨ ꯅꯠꯇ꯭ꯔꯥꯅꯦ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯦ ꯅꯈꯣꯏ ꯑꯩꯈꯣꯏ ꯁꯝꯕꯜ ꯀꯅꯥ ꯄꯨꯔꯛꯏ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯗꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯥꯗꯤ ꯍꯥꯟꯅ ꯁꯧꯝꯗꯨ ꯐꯪꯈ꯭ꯔꯕꯅꯤꯅ ꯑꯗꯨꯁꯨ ꯌꯥꯎꯁꯪ ꯑꯗꯨꯒꯤ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯐꯥꯎꯗꯣꯛꯂꯒ ꯃꯥꯅ ꯆꯦꯟꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯔꯔꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯀꯥꯔꯟꯗꯤ ꯌꯥꯝꯅ ꯇꯥꯔꯛꯄ ꯁꯣꯁꯣꯕꯤꯅꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯔꯛꯏ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯗ ꯀꯟꯅ ꯁꯥꯎꯕꯗꯤ ꯉꯝꯗꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯊꯤꯜꯂꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯥꯌꯦꯛ ꯈꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏ ꯁꯣꯁꯣꯕꯤ ꯀꯥꯔꯟ ꯑꯁꯦ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕꯁꯦ ꯍꯌꯦꯡꯗꯤ ꯆꯥꯛ ꯆꯥꯅꯒꯗꯣꯔꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯥꯌꯦꯛ ꯈꯣꯡꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯅꯥꯛꯄꯥꯛ ꯇꯥꯟꯅꯗꯨꯅ ꯄꯣꯠꯆꯩ ꯍꯨꯕ ꯆꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯌꯥꯎꯁꯪ ꯃꯇꯝꯗ ꯍꯨꯕꯁꯤꯡ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠꯆꯩ ꯄꯨꯔꯛꯄꯁꯤꯡ ꯑꯗꯨꯅ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯄꯩꯔ ꯊꯝꯃꯤ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯈꯔ ꯑꯃ ꯂꯥꯛꯇꯕ ꯌꯥꯎꯔꯔꯦ ꯁꯣꯁꯣꯕꯤ ꯈꯣꯏ ꯆꯠꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯍꯜꯂꯛꯂꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯨ ꯇꯧꯅꯣ ꯍꯥꯏꯕꯗꯒꯤ ꯁꯣꯁꯣꯕꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕु ꯃꯈꯣꯏ ꯃꯤ ꯃꯔꯤ ꯑꯃꯗꯤ ꯂꯥꯛꯇꯕꯗꯒꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯗ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯂꯩꯇꯕꯗꯒꯤ ꯁꯣꯁꯣꯕꯤꯒꯤ ꯍꯧꯅꯕꯤ ꯍꯧꯔꯛꯂꯦ ꯃꯥꯌꯦꯛ ꯑꯗꯨ ꯃꯥꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯂꯥꯎꯊꯣꯔꯛꯏ ꯍꯜꯂꯣ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯍꯨꯕ ꯆꯠꯈꯤꯕ ꯃꯤꯔꯦꯡ ꯃꯔꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯉꯥꯏꯅꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯄꯣꯠꯆꯩ ꯍꯨꯕ ꯆꯠꯈꯤꯕꯁꯤꯡ ꯅꯈꯣꯏ ꯉꯥꯏꯅꯔꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯅꯤ ꯂꯩꯔꯤꯕ ꯑꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯊꯠꯂꯣ ꯍꯥꯏꯗꯨꯅ ꯃꯨꯜꯂꯒ ꯃꯨꯊꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯃꯃꯥ ꯏꯪꯈꯣꯜꯒ ꯄꯜꯂꯤꯅꯦ ꯑꯁ ꯃꯄꯨꯅꯕꯨ ꯐꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯂꯥꯛꯃꯟꯗꯕ ꯀꯅꯥꯅꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯂꯥꯛꯂꯦ ꯃꯈꯣꯏ ꯂꯥꯛꯇꯕꯗꯨ ꯂꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛꯁꯤꯡ ꯃꯇꯝꯗꯨꯗ ꯄꯨꯟꯈꯤꯕ ꯂꯣꯏꯅꯈꯤꯕꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯥꯅ ꯐꯝꯅ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯪꯒꯥꯜ ꯑꯁꯤꯒꯤ ꯃꯉꯥꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯥꯅ ꯑꯗꯨꯃꯛ ꯈꯜꯂꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤꯕꯅꯤ ꯃꯥꯌꯦꯛꯇꯨꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯄꯣꯠꯆꯩ ꯍꯨꯔꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯃꯥ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯃꯈꯣꯏꯁꯦ ꯆꯦꯟꯊꯣꯛꯅꯔꯛꯄꯅꯤ ꯄꯥꯈꯠꯅꯈꯤꯕꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯨꯛꯂꯕ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯃꯊꯪ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯄꯣꯠꯆꯩꯗ ꯅꯤꯡꯊꯤꯅ ꯊꯥꯗ꯭ꯔꯕ ꯏꯪꯈꯣꯜ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛꯇꯤ ꯐꯥꯎꯔꯛꯈꯤꯕꯅꯤ ꯑꯃꯅ ꯑꯃ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ
ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯈꯤꯗꯕꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯌꯧꯔꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯅꯤ ꯑꯃꯗꯤ ꯌꯧꯔꯛꯈꯤꯗꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯤꯕ ꯍꯦꯛ ꯌꯥꯎꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯤ ꯈꯔ ꯑꯃꯅ ꯌꯦꯡꯕ ꯆꯠꯄꯅꯤ꯫ ꯁꯣꯁꯣꯕꯤ ꯃꯍꯩ ꯍꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯁꯣꯁꯣꯕꯤꯅꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯔꯛꯈꯤꯕꯅꯤ꯫ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯇꯩꯒ ꯃꯥꯒ ꯆꯠꯃꯤꯟꯅꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯁꯥꯎꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯅꯥꯀꯟ ꯑꯃꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯛꯂꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯊꯥꯁꯨ ꯈꯔ ꯉꯥꯟꯕꯅꯤꯅ ꯈꯔ ꯈꯔꯗꯤ ꯀꯕꯣꯛ ꯁꯕꯣꯛ ꯑꯣꯏ꯫ ꯊꯥ ꯉꯥꯟꯕꯁꯦ ꯄꯨꯡꯉꯥꯟ ꯉꯥꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ, ꯅꯣꯡꯁꯨ ꯈꯔ ꯈꯔ ꯃꯪꯂꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯎ ꯄꯥꯝꯕꯤꯁꯤꯡ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯃꯨ ꯃꯨꯕ ꯏꯋꯥꯡ ꯋꯥꯡꯕ ꯑꯃꯁꯨ ꯃꯈꯣꯏꯅ ꯎꯕꯅꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯍꯧꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯔꯒ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯟꯅ ꯀꯔꯤ ꯎ ꯄꯥꯝꯕꯤꯅꯣ ꯋꯥꯡꯉꯦꯍꯦ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯈꯠꯂꯨꯕꯅꯤ꯫ ꯌꯦꯡꯈꯠꯂꯨꯕ ꯈꯨꯗꯤꯡꯒꯤ ꯋꯥꯡꯈꯠꯄꯁꯦ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯝ ꯌꯦꯡꯈꯠꯂꯨꯕꯗꯤ ꯋꯥꯡ ꯋꯥꯡꯅ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯍꯦ ꯌꯦꯡꯉꯨꯅꯦ, ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯁꯤꯕꯨ, ꯋꯥꯡꯗ꯭ꯔꯤ ꯌꯦꯡꯉꯣ, ꯋꯥꯡꯗ꯭ꯔꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯃꯗꯁꯨ ꯍꯦꯛ ꯌꯦꯡꯈꯠꯂꯨꯕꯅꯤ꯫ ꯃꯥꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯁꯨ ꯋꯥꯡꯕꯁꯦ ꯑꯔꯣꯏ ꯑꯈꯝ ꯅꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯝ ꯋꯥꯡꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯗꯨꯅ ꯀꯩꯅꯣꯅꯦ, ꯃꯁꯤꯗꯤ ꯎ ꯄꯥꯝꯕꯤ ꯅꯠꯇ ꯃꯥꯜꯂꯦ, ꯎ ꯄꯥꯝꯕꯤ ꯅꯠꯇ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯁꯣꯜꯂꯛꯏ꯫ ꯑꯃꯗꯨꯅꯁꯨ ꯅꯠꯇꯕ꯭ꯔꯥꯅꯦ, ꯑꯁꯤꯕꯨ ꯅꯠꯇꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯋꯥꯡꯕ ꯑꯃꯨꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯁꯦ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯅꯛꯁꯤꯜꯂꯨꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯌꯧꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯃꯗꯨꯅ ꯍꯦ ꯎ ꯄꯥꯝꯕꯤ ꯅꯠꯇꯦ, ꯎ ꯄꯥꯝꯕꯤ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯀꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯍꯦꯛ ꯆꯦꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯌꯣꯛꯅꯕꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯏꯉꯧ ꯉꯧꯕ ꯏꯋꯥꯡ ꯋꯥꯡꯕ ꯑꯃꯁꯨ ꯃꯈꯣꯏꯅ ꯎꯔꯛꯄꯅꯤ꯫ ꯍꯥꯏꯅꯕ ꯂꯩ ꯃꯇꯝ ꯑꯃꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯂꯥꯏꯃꯨ ꯍꯥꯏꯔꯤꯕꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯥꯏꯉꯧ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯅꯤ꯫ ꯃꯁꯤꯃꯅꯅꯤ ꯂꯥꯏꯃꯨ ꯍꯥꯏꯔꯤꯕꯁꯤꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤ ꯐꯠꯇꯕ ꯂꯥꯏꯅꯤ, ꯑꯗꯨꯒ ꯂꯥꯏꯉꯧ ꯍꯥꯏꯔꯤꯕꯁꯤꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯂꯥꯏꯃꯨ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯉꯧꯁꯦ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯂꯥꯏꯉꯧ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯑꯀꯤꯕꯁꯤꯡ, ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯣ ꯉꯥꯛꯊꯣꯛꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯉꯧꯕ ꯑꯋꯥꯡꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯛꯄꯗꯒꯤ ꯃꯈꯣꯏꯗꯤ ꯄꯥꯈꯠꯈꯤꯕꯅ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯅꯥꯛ ꯅꯛꯅ ꯁꯣꯁꯣꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯁꯣꯁꯣꯕꯤꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯈꯤ, ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯁꯣꯁꯣꯕꯤꯅ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯅꯈꯣꯏ ꯀꯤꯒꯅꯨ, ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯤꯔꯛꯂꯤꯕꯅꯤ, ꯂꯥꯎ ꯑꯩꯕꯨ ꯇꯨꯡꯏꯜꯂꯛꯑꯣ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯀꯤꯕꯁꯤꯡ ꯑꯗꯣ ꯅꯦꯝꯊꯍꯜꯂꯤ꯫ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯤꯕ ꯐꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯦꯝꯊꯕ ꯉꯝꯗꯦ꯫ ꯁꯣꯁꯣꯕꯤ ꯀꯩꯅꯣ ꯁꯤꯕꯣ, ꯑꯃꯨꯕꯁꯤꯕꯨ ꯀꯩꯅꯣ, ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯑꯉꯧꯕꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯕꯗꯨꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯑꯗꯨꯃꯛ ꯂꯩꯔꯔꯤ꯫ ꯁꯣꯁꯣꯕꯤꯅ ꯀꯔꯤꯃꯠꯇ ꯀꯤꯒꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡ ꯊꯥꯟꯗꯨꯅ ꯃꯥꯅ ꯇꯨꯡ ꯊꯥꯡꯅꯔꯤ꯫ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ꯫ ꯃꯨꯗꯤ ꯃꯨꯏꯍꯦ, ꯋꯥꯡꯁꯨ ꯋꯥꯡꯍꯦ, ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯑꯊꯤꯕ ꯃꯤꯔꯤ ꯍꯥꯏꯅ ꯂꯛꯅꯔꯤꯁꯤꯗꯤ ꯅꯪꯅ ꯃꯨꯕꯖꯅꯤꯅꯦ, ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯊꯤꯕꯖꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯣꯏ꯫ ꯆꯠꯂꯣ, ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯒꯅꯤ, ꯅꯍꯥꯛ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠ ꯃꯆꯥ ꯑꯁꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯅ ꯀꯥꯝꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯅ ꯍꯦꯛ ꯀꯥꯝꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯥꯡꯋꯥꯏꯗ ꯎꯔꯝꯕ ꯑꯉꯧꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯎꯁꯪ ꯁꯥꯟꯅꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯨ ꯌꯥꯝꯅ ꯇꯧꯈꯤ꯫ ꯃꯗꯨ ꯇꯧꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯁꯣꯁꯣꯕꯤꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯈꯤ꯫ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯅꯤꯡꯁꯤꯡ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯀꯗꯧꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯀꯥꯎꯕ ꯉꯝꯗꯦ꯫ ꯂꯣꯏꯕ ꯅꯥꯏꯗꯦ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯍꯌꯦꯡꯗꯤ ꯌꯥꯝꯅ ꯉꯟꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ
ngasi kita kaksi tabiraga adom adom gi wakhal da puning da phau pasingchu comment da ibirau mayambu dan kumana amukana khurumjari.